ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯃꯤꯌꯥꯝꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ IDPꯁꯤꯡꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯕꯁꯨ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯉꯥꯛꯅ ꯁ꯭ꯇꯣꯟꯁꯤꯡ ꯁꯥꯕ ꯍꯧꯔꯦ꯫ BJPꯒꯤ BN ꯁꯟꯇꯣꯁ ꯁꯃꯤꯠ ꯄꯇ꯭ꯔ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯤꯜꯂꯒ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ? ꯄꯣꯄꯤ ꯄꯥꯝꯕꯤ ꯂꯦꯞꯇꯅ ꯊꯥꯖꯤꯟꯕꯗꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯃꯔꯨ ꯀꯣꯛꯂꯦ, ꯆꯤꯡꯊꯛꯇ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ, ꯇꯨꯔꯦꯟꯁꯤꯡꯒꯤ ꯏꯔꯤ ꯇꯠꯂꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯍꯤ 11-12 ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯝꯂꯦ꯫ ꯁꯤꯛꯀꯤꯝ ꯚꯤꯂꯦꯖ ꯃꯣꯔꯦꯗ ꯁꯤꯀꯨꯔꯤꯇꯤ ꯐꯣꯔꯁꯀ ꯀꯨꯀꯤꯒ ꯎꯪꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯔꯣꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁꯇ ꯒꯥꯔꯤ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯥꯔꯨꯇꯤ ꯑꯟꯗꯣ ꯒꯥꯔꯤ ꯅꯝꯕꯔꯅ MN06NB8612 ꯀꯥꯔ ꯑꯃ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯁꯨꯒꯨꯅꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯁꯤꯡꯅ ꯀꯟꯅ ꯊꯤꯕꯤꯕꯗꯒꯤ ꯐꯪꯂꯦ, ꯃꯌꯨꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ IDPꯁꯤꯡꯅ ꯁꯥꯕ ꯐꯤ ꯃꯅꯤꯇꯦꯛꯁ ꯐꯦꯁꯟ ꯁꯣꯗ ꯎꯠꯈ꯭ꯔꯦ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯤꯒꯅꯨ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯩꯔꯥ ꯀꯠꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯤ-ꯄ꯭ꯔꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ 8ꯀꯤ ꯅꯥꯎꯄꯨꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ, ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯁꯣꯛꯂꯕ ꯃꯄꯨꯔꯣꯏꯕ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯕꯤꯖꯣꯏ ꯀꯣꯏꯖꯝ ꯕꯔꯃꯥꯒꯤ ꯊꯥꯔꯦꯛꯆꯥꯎ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯆꯥꯎꯆꯥꯎ ꯚꯤꯂꯦꯖꯇ ꯂꯥꯜꯍꯧꯕ ꯂꯩꯕ ꯌꯨꯝꯁꯤꯡ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯇꯨꯝꯅ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯕꯔꯃꯥꯒꯤ ꯁꯣꯠꯀꯨ ꯑꯃꯗꯤ ꯊꯀꯤꯟ ꯇꯥꯎꯟꯁꯤꯞꯇ PDFꯅ ꯆꯂꯥꯏꯕ ꯃꯐꯝꯗ ꯕ꯭ꯔꯥꯍꯃꯤꯁꯁꯤꯡꯅ PDF ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ-ꯆꯥꯛ ꯊꯤꯟꯕꯤꯈꯤꯕꯒꯤ ꯃꯃꯤꯅꯤ꯫ PDF ꯖꯣꯂꯥꯟꯒꯤ ꯃꯤꯑꯣꯏ 2 ꯉꯔꯥꯡ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯕꯇꯟ ꯑꯣꯐ ꯇꯤꯗꯤꯝ ꯇꯥꯎꯟꯁꯤꯞꯇ ꯃꯃꯤꯡꯅ ꯀꯤꯝ ꯈꯥꯟ ꯅꯥꯡ ꯑꯃꯗꯤ ꯑꯥꯏ ꯆꯤꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯋꯥꯔꯗꯇ ꯅꯔꯁ ꯗ꯭ꯌꯨꯇꯤ ꯇꯧꯔꯔꯣꯏ, ꯁꯦꯅꯤꯌꯔ ꯅꯔꯁꯤꯡ ꯁꯦꯟꯇꯔꯁ